ꯑꯁꯤꯒꯤ ꯗꯥꯏꯁꯇ ꯐꯝꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯁꯅꯥ ꯆꯍꯤꯌꯨꯝ ꯀꯣꯃꯤꯇꯤꯒꯤ ꯆꯤꯌꯔꯃꯦꯟ ꯑꯣꯏꯕꯤꯔꯤꯕ ꯑꯩꯈꯣꯏ ꯑꯣꯖꯥ ꯌꯨꯝꯅꯥꯝꯃꯅꯤ ꯑꯣꯖꯥꯁꯤꯗꯤ ꯑꯩꯈꯣꯏ ꯇꯥꯛꯄꯤꯔꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯒꯨꯔꯨꯅꯤ ꯑꯩꯈꯣꯏꯒꯤ ꯁꯄꯥꯎꯅꯥ ꯁ꯭ꯀꯨꯜꯗ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ 5, 6 ꯇꯝꯃꯤꯉꯩꯗ ꯑꯣꯖꯥꯅ ꯁꯤꯡꯒꯤꯕꯣꯟ ꯍꯥꯏ ꯁ꯭ꯀꯨꯜ ꯆꯠꯈꯤꯕꯅꯤ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯔꯛꯄ ꯑꯣꯖꯥꯅꯤꯅ ꯑꯩꯗꯤ ꯎꯕꯒ ꯈꯨꯔꯨꯝꯖꯩ ꯑꯁꯤ ꯐꯝꯕꯤꯔꯤꯕ ꯑꯩꯈꯣꯏ ꯗꯥ ꯅꯣꯌꯣꯝ ꯏꯅꯥꯎ ꯕꯥꯁꯅꯥ ꯁꯥꯃꯨꯂꯤꯅꯤ ꯕꯤꯖꯤꯠ ꯏꯆꯦ ꯑꯣꯂꯨꯅꯥ ꯑꯃꯁꯨꯡ ꯏꯅꯥꯎ ꯁꯨꯕꯣꯡꯀꯣ ꯇꯤꯟꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯟ ꯏꯆꯦꯁꯤꯡ ꯑꯩꯈꯣꯏ ꯆꯦꯔꯤꯇꯦꯕꯜ ꯁꯣꯁꯥꯏꯇꯤꯒꯤ ꯃꯈꯥꯗ ꯃꯥꯒꯤ ꯄꯥꯔꯠ ꯑꯦꯟ ꯄꯥꯔꯁꯦꯜ ꯑꯣꯏꯅ ꯅꯣꯔꯠ ꯏꯁ ꯀꯂꯥ ꯑꯦꯀꯥꯗꯃꯤ ꯑꯃ ꯍꯥꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯌꯥꯝꯅ ꯐꯖꯕ ꯋꯥꯈꯜꯂꯣꯟꯅꯤ ꯃꯔꯝꯗꯤ ꯃꯤꯇꯩꯗꯤ ꯄꯣꯛꯄꯗꯒꯤ ꯁꯤꯕ ꯐꯥꯎꯕ ꯁꯪꯀꯤꯔꯇꯟꯗ ꯖꯒꯣꯏ ꯏꯁꯩ ꯑꯗꯨꯝ ꯃꯊꯧ ꯇꯥꯏ ꯃꯗꯨ ꯃꯩꯇꯩ ꯒꯧꯔ ꯑꯣꯏꯒꯦꯔꯥ ꯃꯩꯇꯩ ꯁꯅꯥꯃꯍꯤ ꯑꯣꯏꯒꯦꯔꯥ ꯃꯩꯇꯩ ꯄꯣꯛꯄ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏ ꯂꯛꯈꯤꯄꯨꯔ ꯃꯥꯒꯩꯗ ꯇꯣꯔꯣꯡꯃꯟ ꯈꯪꯗꯦ ꯂꯛꯈꯤꯄꯨꯔ ꯈꯪꯗꯦ ꯁꯤꯡꯒꯤꯕꯣꯟ ꯈꯪꯗꯦ ꯑꯩꯈꯣꯏ ꯁꯣꯁꯇꯤꯒꯤ ꯄꯨꯡ ꯌꯩꯅꯕ ꯏꯁꯩ ꯁꯛꯅꯕ ꯑꯁꯤꯕ ꯄꯨꯊꯕꯗ ꯁꯛꯅꯕ ꯂꯩꯇꯦ ꯃꯄꯥꯟꯗꯩ ꯅꯦꯛꯏꯃꯤ ꯇꯣꯔꯣꯡꯃꯟꯗ ꯑꯣꯏꯔꯦ ꯁꯤꯡꯒꯤꯕꯣꯟꯗꯩ ꯅꯦꯛꯄ ꯇꯣꯔꯣꯡꯃꯟꯗ ꯑꯃ ꯑꯅꯤ ꯕꯣꯕꯤꯟꯗꯩ ꯅꯦꯛꯄ ꯑꯗꯨꯝꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯩꯒ ꯖꯒꯣꯏꯒ ꯌꯣꯛꯈꯠꯄ ꯍꯥꯏꯕꯁꯦ ꯃꯩꯇꯩꯒꯤ ꯅꯥꯠꯀꯤ ꯑꯁꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯕ ꯄꯣꯠ ꯑꯃꯅꯤ ꯖꯔꯤꯕꯣꯟꯗꯁꯨ ꯂꯩ ꯌꯥꯝ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯕꯤꯔꯝꯕ ꯑꯣꯖꯥ ꯕꯤꯅꯣ ꯕꯥꯕꯨ ꯍꯣꯏꯅ ꯁꯤꯟꯗꯨꯅ ꯌꯥꯝ ꯐꯖꯅ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨ ꯃꯅꯤꯄꯨꯔ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤꯒꯤ ꯑꯈꯪ ꯑꯍꯩꯁꯤꯡ ꯂꯥꯛꯑꯒ ꯋꯥꯔꯛꯁꯣꯞ ꯇꯧꯋꯤ ꯊꯥ ꯃꯈꯥꯏ ꯑꯃꯒꯤ ꯊꯥ ꯑꯃꯒꯤ ꯑꯗꯨꯗꯒꯤꯗꯤ ꯀꯥꯛꯃꯥꯔꯥꯗ ꯆꯥꯟꯗꯦ ꯁꯔꯃꯒꯤ ꯂꯩ ꯖꯨꯔꯥꯈꯣꯟꯗ ꯑꯣꯖꯥ ꯆꯤꯔꯦꯟꯒꯤ ꯃꯤꯡꯗ ꯂꯩ ꯑꯩꯈꯣꯏꯒꯤ ꯆꯥꯟꯄꯨꯔꯗ ꯂꯩ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯁꯤ ꯍꯤꯡꯍꯟꯕ ꯊꯋꯥꯏ ꯍꯥꯞꯄꯤꯕ ꯃꯁꯥꯟꯅ ꯇꯥꯕꯅꯤ ꯃꯁꯤꯒꯤ ꯂꯣꯡꯖꯤꯠ ꯍꯣꯏꯒꯤꯁꯤꯗ ꯏꯆꯟ ꯁꯥꯃꯣꯂꯤ ꯅꯠꯇꯅ ꯄꯨꯡ ꯌꯩꯕ ꯃꯣꯏꯕꯨꯡ ꯈꯣꯡꯕ ꯅꯠꯇ꯭ꯔꯒ ꯏꯁꯩ ꯁꯛꯄ ꯑꯣꯖꯥ ꯑꯃ ꯎꯗꯦ ꯍꯥꯏꯗꯤ ꯃꯁꯤꯗ ꯌꯥꯝꯗ꯭ꯔꯕꯗ ꯑꯩꯈꯣꯏ ꯀꯤꯔꯇꯣꯟꯒꯤ ꯏꯁꯩ ꯁꯛꯄ ꯄꯨꯡ ꯌꯩꯕ ꯃꯣꯏꯕꯨꯡ ꯈꯣꯡꯕ ꯑꯣꯖꯥ ꯑꯃꯗꯗꯤ ꯌꯥꯎꯅ ꯊꯣꯛꯄ꯭ꯔꯥ ꯈꯜꯂꯤ ꯃꯔꯝꯗꯤ ꯃꯌꯥꯝꯅ ꯂꯥꯛꯇꯣꯔꯤꯁꯦ ꯃꯩꯇꯩꯒꯤ ꯐꯣꯛ ꯑꯥꯔꯠꯀ ꯀꯤꯔꯇꯟꯗꯨꯒꯤꯅ ꯃꯦꯟ ꯑꯣꯏꯅ ꯂꯥꯛꯇꯣꯔꯤꯅꯤ ꯑꯇꯩ ꯆꯨꯝꯅꯒꯤ ꯏꯁꯩ ꯅꯣꯡꯃꯥꯏ ꯑꯗꯨꯅ ꯑꯍꯨꯝꯁꯨꯕ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯇꯥꯔꯕꯗꯤ ꯑꯩꯁꯦ ꯃꯀꯣꯛ ꯊꯣꯡꯕ ꯇꯥꯕ ꯑꯩꯁꯦ ꯃꯀꯣꯛ ꯊꯣꯡꯕ ꯇꯥꯔꯕꯗꯤ ꯑꯩꯁꯦ ꯊꯥꯗꯣꯛꯄ ꯇꯥꯕ ꯑꯗꯨꯗꯒꯤꯗꯤ ꯃꯀꯣꯛ ꯊꯣꯡꯅꯕ ꯇꯥꯛꯄꯤꯔꯤꯕ ꯑꯣꯖꯥꯗꯨꯁꯨꯅꯦ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏ ꯇꯥꯛꯄꯤꯔꯛꯄ LPꯗ ꯇꯥꯛꯄꯤꯔꯛꯄ MEꯗ ꯇꯥꯛꯄꯤꯔꯛꯄ ꯍꯥꯏ ꯁ꯭ꯀꯨꯜ ꯇꯥꯛꯄꯤꯔꯛꯄ ꯑꯃꯁꯨꯡ ꯀꯣꯂꯦꯖꯇ ꯇꯥꯛꯄꯤꯔꯛꯄꯤ ꯑꯣꯖꯥꯁꯤꯡꯗꯨꯒꯤ ꯃꯒꯨꯟ ꯆꯦꯟꯕ ꯇꯥꯕ ꯉꯥꯏꯍꯥꯛꯇꯪ ꯇꯧꯁꯟꯅꯔꯒ ꯑꯣꯖꯥ ꯑꯣꯏꯔꯕ ꯇꯥꯛꯑꯒ ꯃꯗꯨꯅ ꯁꯥꯇ꯭ꯔ ꯑꯣꯏꯒꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯇꯝꯕꯤꯔꯤꯕꯁꯤꯡ ꯑꯃꯁꯨꯡ ꯇꯥꯛꯄꯤꯔꯤꯕꯁꯤꯡꯗꯨꯁꯨ ꯃꯁꯥꯒꯤ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯐꯖꯅ ꯇꯥꯛꯑꯒ ꯑꯩꯒꯤ ꯍꯤꯡꯗꯕ ꯌꯥꯗꯕ ꯀꯜꯆꯔꯁꯦ ꯍꯤꯡꯗꯣꯔꯤꯕꯅꯤ ꯑꯩꯒꯤ ꯇꯨꯡꯒꯤ ꯖꯦꯅꯦꯔꯦꯁꯟꯅ ꯑꯩꯈꯣꯏꯒꯤ ꯆꯍꯤ 2000 3,000 ꯂꯩꯔꯛꯂꯕ ꯑꯩꯈꯣꯏꯒꯤ ꯅꯥꯠ ꯀꯥꯡꯂꯣꯟ ꯈꯨꯗꯤꯡꯃꯛ ꯍꯤꯡꯍꯟꯗꯨꯅ ꯆꯠꯍꯧꯗꯣꯔꯤꯕꯅꯤ ꯑꯩꯒꯤ ꯃꯩꯇꯩꯁꯦ ꯃꯩꯇꯩ ꯑꯣꯏꯅ ꯍꯤꯡꯗꯣꯔꯤꯕꯅꯤ ꯑꯁꯤꯒꯤ ꯚꯤꯖꯟꯗ ꯑꯁꯤꯒꯤ ꯑꯥꯏꯗꯤꯌꯣꯂꯣꯖꯤꯗ ꯑꯩꯈꯣꯏ ꯆꯠꯊꯕ ꯇꯥꯕ ꯑꯩꯈꯣꯏꯅ ꯈꯪꯗꯦꯅꯦ
अखोई वर्कशॉप से जेएनयू डांस एकेडमी जेएन मणिपुर डांस एकेडमी वर्कशॉप से सुनाई मैगे तो होगी आई कोंद्रापुर मगा जिला गुंडा मगा आई वर्कशॉप ओपन तो योगे जरी बुम ते मिसिंग इली खै वर्कशॉप याम तोगे अखोई लखीपुर दा ऐना खंगपदा 2021 दा कोंजेलगा मंडोता 20 दनी कोंजेलगा मंडोता इकोई जेन डांस एकेडमी की ओजा सिंह लातना वर्कशॉप तोगे अदुना तबा कोई स्वादा डांस एकेडमी का पुथदना वर्कशॉप तो से सही तरह अमली मांगा सी क्या उदेबो अदुगा सोनाई मेगे जरूर मेगे सदी वर्कशॉप तो ने तो हुई एकोई हाँ ने यहला मंची कोई तोले मंगी संजम की प्रजावासी यहाँ नांगा शांति निकेतन की मेटे ओझा सिंगी मरक्का मनी अदुगा भी दे एकोई ना ख्वाइते के ना इसे सब कोई कितों इसे सकनी ना चलगा दुहार नहीं ना आसाम का ख्वाइते के ना पाव से तोले मंगी लौरन बम बासंती ने अदुगा एकोई पुंग ये बसे दिना एकोई लकीबुल मगे देगी सुनाई मगे है ना भावी इचागी देव सिंह लमग्राम की ओझा कामिनी अदुबगी चांदपुर की आदिगी ओने लगी देवा खुराइंगो चावहन असे पुंग ये मैम जे अदुबु मयामना पुंग ये बगी अबगी क्वालिटी मदा क्लास मदा मणिपुर की पुंग ये बसेगा चांदन याबा ओझा सिंगा ओझा हम से पन याय अदुगा सिदा अखोई लकीपुरदा अखोई मामा लरम बसंती पाउनम की खुराइंगो रदामोन कोंजेंबंगी इपन बाबा चांद कोई ताजे बता नाउलिया फुलो की सौगात से सीधे से सबसे कहीं ने कोंजेंबंग बाबा चांद ने गौड़ की मतुंगी ने सोम बजाते अदुगा मतुदा जाम ना हो ना कोई खंबांग टों को दूसना पाउनम की खुलाइंगो रदामोन ने असमाना लीगी सीमदा सिस्टमेटिक मदा इसे तंबताबा जगोई तंबताबा पुंग तंबताबा अदुनने एकोई सिगा एकोई न सिदा सही कुंसा सिदा क्लास नाइबा उतोपमा इंगम मंदिर से इंस्टीट्यूशन वाट पननी इंस्टीट्यूशन वाट पका अकोई असांगी बड़ा बिल्गी मिटेना थवोई दबगा मणिपुर दे चाव चावना जवाहरलाल नेहरू मणिपुर डांस एकेडमी ले अदुगी स्टेट कला एकेडमी ले अते इते चौचौबा कला की इंस्टीट्यूट में चले को सीधा अदुगुमदो कया लेतबा इस कला दो लेबा कला एकेडमी से हिंगतनी शिवो मानुलोने मागी अप्स एंड डाउन्स मयामना चलबा कला एकेडमी ने मैनेजमेंट इज वेरी वीक कोई पुक्सेन सेंगबा कोई टॉक्सिक मेंटलिटी होइबा कोई मिवा मानबा अदुगुम मीना मैनेजमेंट पूरगना मदोना माय पाकबा तो मेते सोसाइटी लेखा कादोरिबी अदुना करिगुम्बा थबक अमा पांथोक के हरबदी थादोक ताबा पुक्सेन सेंगबा ताबा थबक सुबह ताबा एगी कम्युनिटी की एगी जाति की खंड ताबा कोना मेतेना 2022-23 दा करीबी क्लासिकल लैंग्वेज फंगौद्री बनाओ है से मणिपुर की साहित्य परिषद खंगे अदे साहित्य अकादमी खंगे मणिपुर गवर्नमेंट खंगे मोगी ना सोई बिजनेस ना मोगी मतिक चाटबा मैनेजमेंट ना मतिक चाटबा ऑफिसर सिंगी मोगी मोगी ब्लंडर मिस्टेक सिंगा अदुना ख्वाइदगी हेना फाना फंगो याबा लैंग्वेज
Bengali ga Assamese ke mathak lai da class 1 ba agi mite don class ke language phamu da ne aduni ai gi mi gi ma ya ra ya da ya ma dei question ne te maram di hojik akhona autonomous council ta le se gi na te tung gi generation mi ne kali ko ba tung gi generation gi isile naw singa icha singa isu singa Assam sida eko se tam mai thangat na hingo bo ya na ba hingo bo ngamdra ai na tam ne asum hai na singi bonda kala academy ni kala academy na lawrem bam basanti gomba paunam la damon gomba kuraimon chawan gomba aduga giti kamini gomba dev singh gomba ungje ba isai sapa duhar hoiba hombano hoiba adugumba quality leba tungi generation na lekhira matung su hanna nishan hadaba adugumba artist sing puthokpa ngamna bagi adugi mentality lebi ngahapi ilangna mi obiya ponte ngahapi ilangna show dolaga adi ngasai ibe masamule na hado adi academy de mera ngali tum sidagi aduna ekona pamati sidi sehandina club likalaga sahi ani hum bhajan toraga mari suko sahi dagi yu thapam masom joar sanabam club adu made ondini kala hai basi wang rapone mete gi folk art ki adu gi di kirtan gi isai jago gi egi mite gi imaron dona thado ko yadraba adum tarwan chalaga ba adu gomba egi punshilo de yawraba kala singni aduna ase ronji thoina leke pigi handle ni na alana na sule ni na singi ronji khunja wani kogi bora philida kunna choba hongi manuna singi bonjomani bontara ko sibaram singi ana singi bondo mohondegi mitegi art and culture revival bhajan welkana se akona satogi akoi mi mateng pang ya ko pang se ke pang sula ji samda ajiki mete singsa naron singsa ayam akoi kan ok jage ai ko akona utiga mitega manibo songtungda marga mitega lai asida 2024 gi December January da Singapore gi nipamacha huna ahin pung 12 makhai da jiri ghatagi car tong lai mina markulen phauna hakip puji phauna fulen tolda police na phari mi ma na pung 12 makhai da ahingi jiri ghatagi lapasida marta mar ngatani moya nunga matharo chingdharaga khudumna churo nongalaga di moina akoi miti macha phure iran maran lijadana na komunel oilode mahom lekte aduna position e manda pung 12 makhai amagai phone tore sa hum phare asin sa tore sa mitem cha sing sana ni ka gi na Singapore gi ha de da anga yoni mo phone ba le aka sang gi na ani upai le na ai Singapore gi jabi le no di khang ta no ni ho ja ne puno di khang dum ni na ai na ngang ama to ai da no ga osamo la bi hari ka ko ka sang chang la ba phone to seman to la ko to mi tharo karim pharo anda taking lo ga gari sukhi de puja ni de ga gi di keno su puja ne angang si ko mo la ko ki ni ne aduna la ko la ma phajal lo ne Purtol lagi ni moda, ada punga mengumara tanah jaga, mola ya jana. Asida, ngasai amang ohunda, modi man sesekari. Ayi na pungbar makaya mada hingga labdi,
ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯑꯕꯗꯤ ꯍꯌꯦꯡ ꯀꯩꯅꯣꯁꯦ ꯀꯔꯤꯒꯨꯝꯕꯗ ꯔꯤꯄꯥꯔꯀꯁꯟ ꯂꯥꯛꯇꯣꯔꯤꯁꯦ ꯑꯁꯤ ꯑꯩꯒꯤ ꯃꯤꯇꯩ ꯁꯣꯁꯥꯏꯇꯤ ꯂꯥꯛꯇꯣꯔꯤꯃꯤ ꯃꯣꯏ ꯑꯍꯨꯝꯗ ꯂꯥꯛꯄ ꯌꯥꯗꯦ ꯍꯣꯜ ꯂꯛꯈꯤꯄꯨꯔ ꯃꯤꯇꯩ ꯁꯣꯁꯥꯏꯇꯤ ꯅꯠꯇ꯭ꯔꯒ ꯁꯣꯅꯥꯏ ꯖꯅ ꯁꯦꯝꯗꯣꯛꯄ ꯑꯗꯨꯃꯥꯏꯅ ꯂꯥꯛꯇꯣꯔꯤꯃꯤ ꯑꯗꯨꯒꯤ ꯃꯥꯏꯟꯁꯦꯠꯇꯨꯗ ꯃꯣꯏꯅ ꯑꯗꯨꯛ ꯌꯥꯝ ꯃꯇꯝꯗꯨꯒ ꯀꯟꯕ ꯃꯇꯝꯗꯨꯗ ꯃꯣꯏꯅ ꯑꯗꯨꯒ ꯀꯃꯥꯏꯅ ꯂꯩ ꯑꯁꯤꯅꯤ ꯑꯩꯈꯣꯏꯅ ꯃꯤꯉꯣꯟꯗ ꯇꯥꯏꯅꯕ ꯌꯥꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯁꯤꯒꯤ ꯈꯤꯇꯪ ꯊꯩꯗꯣꯛ ꯍꯥꯏꯕꯅꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯃꯆꯥꯁꯤꯡꯕꯨ ꯈꯖꯤꯛꯇꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯇꯝꯍꯟꯕꯤꯌꯨ ꯅꯠꯇ꯭ꯔꯗꯤ ꯁꯣꯁꯥꯏꯇꯤꯁꯦ ꯌꯨꯒ ꯗ꯭ꯔꯥꯒꯅ ꯍꯥꯔꯦ ꯌꯨ ꯊꯛꯑꯕ ꯗ꯭ꯔꯥꯒ ꯆꯥꯔꯕ ꯃꯃꯥ ꯃꯄꯥ ꯃꯆꯤꯟ ꯃꯅꯥꯎ ꯈꯪꯄꯣꯟꯇꯦ ꯑꯗꯨꯅ ꯁꯣꯁꯥꯏꯇꯤ ꯀꯟꯒꯦ ꯍꯥꯏꯔꯕꯗꯤ ꯄꯨꯝꯅꯃꯛꯁꯦ ꯃꯃꯥ ꯑꯣꯏꯕꯤꯗ ꯂꯩ 90% ꯃꯄꯥꯗꯤ ꯆꯥꯎꯌꯦꯡ ꯌꯦꯡꯕꯅꯤ ꯑꯗꯨꯒꯨꯝꯕ ꯊꯣꯛꯍꯟꯅꯤꯡꯗꯦ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯁꯤꯡꯒꯤꯔꯣꯟ ꯄꯜꯂꯋꯥꯔꯕꯨ ꯅꯠꯇꯦ ꯑꯗꯨꯗ ꯆꯝꯄꯂꯥꯜꯒ ꯔꯥꯖ ꯕꯤꯍꯥꯔꯤꯒꯅ ꯄꯨꯡ ꯑꯃꯈꯛ ꯑꯍꯤꯡꯒꯤ ꯇꯨꯝꯃꯝꯗꯪꯒꯩ ꯃꯣꯏꯅ ꯐꯣꯟ ꯇꯧꯗꯅ ꯆꯝꯄꯂꯥꯜ ꯃꯥꯡꯇꯣꯟ ꯀꯧꯏ ꯃꯥꯡꯇꯣꯟ ꯑꯃꯗꯤ ꯐꯪꯉꯦ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯀꯤꯅꯤ ꯑꯃꯗꯤ ꯈꯔ ꯃꯊꯛꯀꯤꯅꯤ ꯑꯗꯩ ꯔꯥꯖ ꯕꯤꯍꯥꯔꯤꯅ ꯇꯥꯗꯣ ꯐꯪꯉꯦ ꯑꯅꯤꯃꯛ ꯐꯪꯉꯦ ꯃꯣꯏ ꯂꯥꯛꯑꯅꯤ ꯃꯣꯏ ꯀꯤꯗꯤ ꯀꯤꯅꯣꯏ ꯑꯗꯨꯃꯥꯏꯅ ꯃꯣꯏꯁꯦ ꯊꯥꯗꯣꯛꯈꯤꯕꯅꯤ ꯁꯨꯃꯥꯏꯅ ꯑꯅꯤꯔꯛ ꯁꯨꯔꯛꯑꯕꯗꯤ ꯄꯨꯂꯤꯁꯁꯨ ꯗꯥꯎꯍꯜꯂꯣꯏꯗ꯭ꯔꯣ ꯃꯩꯇꯩꯅ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯕ ꯑꯗꯨꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯁꯣꯁꯥꯏꯇꯤꯁꯤꯗ ꯍꯤꯡꯕꯒꯤ ꯑꯁꯤꯒꯨꯝꯕꯁꯦ ꯈꯔ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯤ ꯃꯩꯇꯩ ꯈꯨꯡꯒꯪ ꯄꯨꯝꯅꯃꯛꯇ ꯈꯔ ꯈꯨꯡꯒꯪ ꯑꯃꯗꯅ ꯈꯔ ꯋꯥꯠꯄ ꯈꯨꯡꯒꯪ ꯑꯃꯅ ꯈꯔ ꯍꯦꯟꯕ ꯑꯗꯨ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯁꯪꯀꯤꯔꯇꯟꯁꯦ ꯑꯁꯤ ꯃꯩꯇꯩꯒꯤ ꯕꯦꯕꯥꯔꯅꯤꯅꯦ ꯁꯪꯀꯤꯔꯇꯟ ꯌꯥꯎꯕ ꯑꯉꯥꯡꯁꯤꯡ ꯐꯣꯛ ꯑꯥꯔꯠ ꯌꯥꯎꯕ ꯑꯉꯥꯡꯁꯤꯡ ꯅꯨꯄꯤ ꯃꯆꯥ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯏꯁꯩ ꯁꯛꯄ ꯑꯉꯥꯡꯁꯤꯡ ꯂꯣꯏꯅ ꯊꯧꯒꯜꯂꯣꯟ ꯑꯣꯟꯅ ꯆꯠꯈ꯭ꯔꯕꯅꯤ ꯑꯣꯖꯥ ꯒꯨꯔꯨ ꯈꯨꯔꯝꯕ ꯃꯤꯌꯥꯝꯗ ꯀꯔꯤ ꯉꯥꯡꯒꯗꯒꯦ ꯈꯪꯕ ꯁꯪꯀꯤꯔꯇꯟꯗ ꯒꯨꯔꯨ ꯕꯟꯗꯅꯥ ꯇꯧꯔꯒꯅꯤ ꯑꯩꯅ ꯁꯛꯆꯗꯣꯔꯤꯕ ꯁꯣꯟꯖꯗꯣꯔꯤꯕꯁꯦ ꯉꯁꯥꯏꯒꯤ ꯏꯁꯩ ꯁꯛꯄꯗꯨꯅ ꯕ꯭ꯔꯥꯍ꯭ꯃꯟ ꯕꯩꯁꯅꯕ ꯃꯌꯥꯝ ꯃꯃꯥꯡꯗ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯕꯁꯦ ꯑꯁꯤꯒꯨꯝꯕ ꯕꯦꯕꯥꯔꯁꯦ ꯁꯪꯀꯤꯔꯇꯟꯅ ꯇꯝꯕꯤꯔꯤꯃꯤ ꯏꯁꯩ ꯁꯛꯄꯅ ꯇꯝꯕꯤꯔꯤꯃꯤ ꯕꯥꯁꯣꯛ ꯁꯛꯄꯤ ꯏꯆꯟ ꯏꯆꯦꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯥꯟꯅ ꯈꯨꯔꯨꯝꯕꯅꯤ ꯑꯗꯨꯅꯤ ꯑꯗꯨꯅ ꯑꯩꯅ ꯂꯣꯟꯖꯤꯠꯇ ꯍꯥꯏꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯃꯁꯤ ꯁꯅꯥꯃꯍꯤ ꯈꯪꯗꯦ ꯒꯧꯔ ꯈꯪꯗꯦ ꯑꯄꯣꯛ ꯈꯪꯗꯦ ꯃꯩꯇꯩꯒꯤꯗꯤ ꯃꯣꯏꯕꯨꯡ ꯅꯥꯍꯟꯕꯅꯤꯀꯣ ꯃꯣꯏꯕꯨꯡ ꯌꯥꯎꯗꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯧꯕ ꯌꯥꯗꯦ ꯑꯗꯨꯅ ꯄꯨꯡꯒ ꯏꯁꯩꯒꯇ ꯏꯝꯄꯣꯔꯇꯦꯟ ꯂꯧꯕꯤꯗꯅ ꯃꯣꯏꯕꯨꯡꯁꯨ ꯆꯞ ꯃꯥꯟꯅꯅ ꯂꯧꯕꯤꯌꯨ ꯍꯥꯏꯅ ꯑꯁꯤ ꯍꯥꯏꯖꯔꯒ ꯑꯩꯅ ꯉꯥꯡꯈꯤꯕꯗ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯅꯤ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯀꯂꯥꯒꯤ ꯖꯟꯃꯁꯦ ꯍꯤꯡꯍꯟꯅꯤꯡꯉꯤ ꯃꯁꯤ ꯂꯛꯈꯤꯄꯨꯔꯒꯤ ꯃꯥꯏ ꯑꯣꯏꯗꯣꯔꯤꯃꯤ ꯁꯤꯡꯒꯤꯔꯣꯡꯗꯒꯤ ꯃꯥꯏ ꯅꯠꯇꯦ ꯁꯤꯡꯒꯤꯔꯣꯡꯁꯦ ꯂꯛꯈꯤꯄꯨꯔꯅꯤ ꯂꯛꯈꯤꯄꯨꯔꯁꯨ ꯁꯤꯡꯒꯤꯔꯣꯡꯅꯤ ꯑꯁꯤ ꯍꯥꯏꯖꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ